Soo extend tawbagi wafam maru oiba point anida khurau thangduna lay resource Kuki jogi tokhaiba union territory gi demanda mawong amatada yasinaba layroi Soo group Center amasung Soo group ani gi marakta suspension of operation Soo gi matam sangdoknaba wari sanariba asida nakalani gi marakta ground rule gi clause ani semdok semjin tawbagi matangda yasinaba purakpa ngamdana layri source amagi wafam palladuna agency gi pauna high Ministry of Home Affairs MISA amasung Soo group ani gi marakta wari sanabagi thabak chathariba asida suspension of operation Soo extend tawbagi matangda point anida nakalani gi marakta yasinaba ama purakpa ngamdana layri yasinaba ngamdana layriba point ani adudi Soo gi ground rule da yawriba clause ani haibadi agreement sign tawnabada saruk yariba group singna makhal amatada manipuri territorial integrity kainaba thabak tawba yadaba haiba wafam asini atopa amana Soo group ki hojik layriba designated camp taraga mari asi tarada hanthaba haiba wafam asini camp masing hanthaba amadi mafam hongdok hongjin tawbagi wafam Soo sign tawnariba asigi secretary constituent ama oiriba Jomi Revolutionary Army ZRA na kana yaningdri masigi mathakta Soo gi ground rule da yawriba Manipur gi territorial integrity da sokadaba thabak amada tawba yadaba haiba clause asi semdok semjin tawduna Kuki jogi oiba to khaiba union territory ama semagi firefta ahongba amata laitaba asina maram oiraga Soo extend tawbada khurau thangduna lairi kumja 2008 ki August 19 da center government Manipur government amasung Kuki Jomi amasung margi lalalup kun ngamanga gi umbrella body ama oiriba United People's Front UPF amasung Kuki National Organization Keno gi marakta suspension of operation Soo agreement sign tawna kraba matung chahi khuding gi February thada Soo gi matam asi amamam sangdoktuna lakhibani adubu kumja 2023 gi May ahumdagi Manipur da ethnic balance hek tholakpadagi kumja 2024 gi February dagi Soo extend tawdana lakhibani Kuki jogi lalalup singna makhoi gi oiba to khaiba homeland ama tanduna lakliba sigi waroisin ama purakpaga loina na hingsa gi thawong sing chathaba lepnaba pandamda nakalahum gi marakta agreement asi sign tawna khibani Soo gi ground rule gi matung ina khulai thadoklaga cadre sing masa masa gi designated camp sing da leiba amadi makhoi gi camp sing solon se laga khulai sing section na thamba Kem thadokuna cadre sing koi chattaba camp sing da chang naina security na yengsinba amadi khulai thadoklaba cadre sing da thada stipend oina lupa 5,000 piba haiba Soo yauri Ministry of Home Affairs MISA amasung Soo group ani gi marakta tha asigi mari amasung tareta anirak Delhi da wari sanakhiba asigi matangda munna khangma mioi amana di print ta phongdorakpada Soo agreement ahanba sign tawnaba matamda Kuki jo lalolup singi maikai dagi Manipur manungda makhoi gi oiba territorial council ama leiba haina demand tawkhibani adubu kumja 2023 gi May ahom dagi ethnic conflict tholakraba matungda yanakhiba demand gi matangda ahongba kaya lakpa horakhibaga loinana Constitution ki article 239A gi makhada legislature yauba union territory ama oina demand torakpani amarom da wari sanaba aduda saruk yakiba Soo group ki mihut amana di print da phongdorakpagi matung ina Ministry of Home Affairs MISA gi mihut singa Delhi da tha asigi mari amasung tareta wari sanakiba aduda hanagi lairiba ground rule ase amu hana yingchinduna semdok semjin khara tawnaba wafam da maru oina wari sanaki aikoi gi oina di center government na political solution ama puraknaba honariba asida mating chap chana pigani adubu Kuki jogi tokhaiba union territory amagi demand asigi matangda mawong amatada yasinaba lairoi haiba wafam thamlakli adubu government tagi phangba paw amagi matung inadi union territory amagi wafam center na yaroi haiba wafam thamli Ministry of Home Affairs MISA amasung Soo group ani gi marakta ground rule gi clause semdok tuna Kuki jo singi demand asi mai pakna ba wafam pukhalakpa asina maram oiduna wari si mangam sanba ngamdana lairi makhata na wari sanaba yanaba karigumba khara da hana yasinaba ama puraknaba thabak lokhatpa mali haina masak maming takthokningdaba Manipur government gi official amana di print da phongdorakli panba yabadi hojik lairiba camp taraga mari asigi manungda tareti Keno gini Keno da Kuki jo traffic group taraga taruk yauri aduga lemhauriba asina Jomi traffic lalolu nipan gi apunba UPF ki oiribani nakalahum gi marakta wari sanaba asida UPF ki luchingba ma oina saruk yariba ZRA gi mihut Kethiyo Jomina di print da phongdorakpada tha asigi mari amasung tareta Delhi da MISA ga wari sanaba aduda aikoi gi camp ahum amata oina punsinaba wafam thamlaki adubu hairiba wafam ase aikoina yaba ngamloi hairi haukiba chahi taraga taret ase aikoi gi camp ta direkpani maram asina aikoi gi camp amata thupsin be yaroi haina mayek sengna khangalagli Indian Army na cross border da drone attack chathakraba matung India amasung Myanmar ani gi marakta makhata na military cooperation pinanaba wari sanakre India amasung Myanmar military junta ani gi marakta makhata na military cooperation pinanaba amadi ngamkhai ngak senbagi thabak sing lokhat minanabagi matangda wari sanakre junta media gi pawgi matung ina Indian Armed Forces ki Defense Intelligence Agency gi Director General Oriba Lieutenant General Srinjoy Pratap Singhana luchingba Indian military delegation amana Nepitau da hokiba yumsagaisan numita Deputy Junta Chief So Winga loinana laiba ani gi marakta mating pinanaba wari sanakre
ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯏꯟꯗꯤꯌꯥꯒ ꯉꯝꯈꯩ ꯅꯛꯅꯅ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯏꯒꯦꯡ ꯔꯤꯖꯟꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯣꯝ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯎꯜꯐꯥ ꯑꯥꯏꯒꯤ ꯕꯦꯁ ꯀꯦꯝꯞꯁꯤꯡꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯇꯦꯡ ꯄꯤꯅꯅꯕ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯂꯤꯇꯔꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛꯁꯤꯡꯗ ꯃꯇꯦꯡ ꯄꯤꯅꯅꯕ ꯏꯟꯗꯤꯌꯥꯗ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯏꯪꯇꯞꯄ ꯐꯤꯚꯝ ꯑꯃꯗ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯃꯤꯟꯅꯕ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯖꯨꯟꯇꯥꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯣꯏꯅꯅ ꯑꯇꯩ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯁꯥꯏꯒꯦꯡ ꯔꯤꯖꯟꯗ ꯂꯩꯕ ꯎꯜꯐꯥ ꯑꯥꯏ, NACN, GPRN ꯑꯃꯁꯨꯡ RPF PLAꯒꯤ ꯕꯦꯁ ꯀꯦꯝꯞꯁꯤꯡꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯅ ꯁꯥꯕ ꯗ꯭ꯔꯣꯟ 150 ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯎꯜꯐꯥ ꯑꯥꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯀꯃꯥꯟꯗꯔ ꯅꯥꯌꯥꯟ ꯑꯁꯣꯝ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 10 ꯑꯃꯁꯨꯡ 11ꯗ ꯗꯦꯜꯂꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥ ꯂꯩꯉꯥꯛꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯃꯤꯅꯤꯁꯇꯔ IACO ꯁꯔꯨꯛ ꯌꯥꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯏꯟꯗꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯁꯦꯛꯇꯔꯗ ꯃꯇꯦꯡ ꯄꯤꯅꯅꯕ ꯖꯣꯏꯟꯠ ꯁ꯭ꯇꯤꯌꯔꯤꯡ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃ꯭ꯌꯥꯟꯃꯥꯔ ꯏꯟꯗꯤꯌꯥ ꯇ꯭ꯔꯥꯟꯁꯅꯦꯁꯅꯦꯜ ꯍꯥꯏ ꯚꯣꯜꯇꯦꯖ ꯄꯥꯋꯔ ꯒ꯭ꯔꯤꯗ ꯄ꯭ꯔꯣꯖꯦꯛꯠ ꯄꯥꯏꯈꯠꯅꯕꯒꯤ ꯗꯤꯇꯦꯜ ꯄ꯭ꯔꯣꯖꯦꯛꯠ ꯔꯤꯄꯣꯔꯠ (DPR) ꯁꯦꯝꯅꯕꯒꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ꯫ ꯖꯨꯟꯇꯥ ꯃꯦꯗꯤꯌꯥꯅ ꯊꯥꯗꯣꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯃꯤꯅꯤꯁꯇꯔ IACOꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯁꯤꯡ, ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯔꯤꯁꯔꯆ ꯑꯦꯟꯗ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃꯗꯤ ꯁꯣꯂꯔ ꯍꯥꯏꯕ꯭ꯔꯤꯗ ꯐꯥꯔꯝꯁꯨ ꯌꯦꯡꯈꯤ꯫ ꯀꯨꯝꯖꯥ 2021ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯨ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯀ꯭ꯔꯣꯔ 22 ꯆꯪꯅ ꯁꯦꯝꯈꯤꯕ ꯁꯋꯣꯡꯕꯨꯡ ꯇꯨ ꯁꯒꯣꯜꯃꯥꯡ ꯂꯝꯕꯤ ꯃꯌꯥꯏꯗ ꯏꯐꯨꯠ ꯐꯥꯎꯒꯠꯂꯛꯈ꯭ꯔꯦ꯫ CE ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯝꯗ꯭ꯔꯕꯗꯤ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒꯅꯤ ꯂꯣꯀꯦꯁ꯭ꯋꯔ꯫ ꯔꯨꯔꯦꯜ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯂꯨꯄꯥ 22,25,36,682 ꯆꯪꯅ ꯁꯦꯝꯈꯤꯕ ꯁꯋꯣꯡꯕꯨꯡ ꯇꯨ ꯁꯒꯣꯜꯃꯥꯡ ꯕꯖꯥꯔ ꯚꯌꯥ ꯀꯩꯕꯤ ꯂꯝꯕꯤ ꯑꯁꯤ ꯆꯍꯤ ꯐꯥꯅ ꯆꯠꯇ꯭ꯔꯦ꯫ ꯂꯝꯕꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯏꯐꯨꯠ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯌꯥꯎꯅ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯧꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁ꯭ꯋꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯂꯝꯕꯤ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯁꯤꯜꯂꯗꯨꯅ MLAꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯕꯤ ꯑꯁꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯂꯝꯕꯤ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯦꯝꯅꯕ ꯍꯥꯎꯁꯇ ꯄꯨꯈꯠꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯝꯕꯤ ꯑꯁꯤ ꯇꯦꯟꯗꯔ ꯐꯥꯎꯕ ꯇꯧꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯗꯨꯅ ꯁꯦꯝꯈꯤ꯫ ꯂꯝꯕꯤ ꯑꯁꯤ ꯄꯛꯀꯥ ꯅꯤꯡꯊꯤꯅ ꯂꯧꯗꯕꯒꯤ ꯃꯃꯤꯁꯨ ꯂꯝꯕꯤ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝ ꯈꯪꯅ ꯐꯣꯡꯅ ꯁꯒꯨꯜ ꯇꯧꯕꯅꯤ꯫ ꯑꯣꯏꯔꯤꯕ ꯂꯝꯕꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯑꯃꯗꯤ ꯂꯝꯕꯤ ꯑꯁꯤꯕꯨ ꯁꯦꯝꯂꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯗ꯭ꯔꯕꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ MLAꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯐꯝ ꯈꯨꯅꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯤꯝ ꯑꯦꯟ ꯁꯟ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯦꯟꯗ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯁ꯭ꯄꯤꯁꯦꯜ ꯀ꯭ꯂꯥꯁ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯁꯤꯒꯤ ꯃꯈꯥꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯅ ꯊꯕꯛ ꯁꯨꯕ ꯉꯝꯂꯛꯄ ꯍꯥꯏꯕ ꯑꯁꯤ ꯆꯤꯡꯗ ꯊꯥꯔꯤꯕ ꯂꯝꯕꯤꯁꯤꯡꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯂꯝꯕꯤ ꯑꯁꯤꯗ ꯏꯟꯆꯤ 2 ꯊꯥꯅ ꯊꯥꯒꯗꯕ ꯂꯝꯕꯤ ꯑꯁꯤꯗ ꯁꯨꯞꯅꯇꯒꯤ ꯏꯟꯆꯤ 1.5 ꯈꯛꯇ ꯊꯝꯂꯝꯕꯗ ꯅꯠꯇꯅ ꯀ꯭ꯔꯣꯔ ꯀꯌꯥ ꯆꯪꯅ ꯁꯦꯝꯈꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯏꯐꯨꯠ ꯐꯥꯎꯒꯠꯂꯛꯄ ꯑꯃꯗꯤ ꯆꯦꯛꯈꯥꯏꯔꯛꯄ ꯉꯛꯄ ꯄꯣꯛꯏ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯍꯨꯏꯗ꯭ꯔꯣꯝ ꯈꯨꯜꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏ ꯂꯝꯕꯤ ꯑꯁꯤꯒꯤ ꯄꯛꯀꯥ ꯂꯧꯕ ꯍꯧꯔꯛꯄꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕ ꯋꯥꯐꯝ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯝꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯂꯝꯕꯤ ꯁꯦꯝꯃꯨ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯍꯨꯏꯗ꯭ꯔꯣꯝ ꯂꯝꯈꯥꯏꯗꯒꯤ ꯅꯥꯇꯨꯝ ꯆꯤꯡ ꯐꯥꯎꯕ ꯀꯣꯏꯂꯥꯁ ꯊꯥꯕ ꯑꯗꯨ ꯀꯥꯜꯂꯒ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯆꯌꯦꯠꯅꯕ ꯑꯁꯤꯅ ꯍꯨꯏꯗ꯭ꯔꯣꯝ ꯈꯨꯜꯅ ꯂꯝꯕꯤ ꯁꯦꯝꯕ ꯊꯤꯡꯂꯦ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯂꯥꯛꯄꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯈꯤꯗꯕꯅꯤ꯫ ꯂꯝꯕꯤ ꯁꯦꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯛꯀꯥ ꯂꯧꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤ ꯃꯐꯝ ꯀꯌꯥꯗ ꯅꯝꯊꯕ ꯌꯥꯎꯅ ꯃꯩ ꯆꯠꯂꯛꯂꯤꯕ ꯑꯁꯤ ꯇꯧꯔꯝꯂꯣꯏ꯫ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯑꯊꯨꯕꯗ ꯁꯦꯝꯅꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯑꯥꯏꯒꯤ ꯃꯐꯝꯗ ꯁꯣꯔꯦꯄꯥꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯂꯛꯂꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯍꯟꯗꯛ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯣꯝ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯎꯜꯐꯥ ꯑꯥꯏꯒꯤ ꯂꯨꯆꯤꯡꯕ ꯅꯥꯌꯥꯟ ꯑꯁꯣꯝ ꯂꯩꯈꯤꯗꯕꯗ ꯁꯣꯁꯤꯌꯦꯂꯤꯁꯠ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯁꯣꯔꯦꯄꯥ ꯀꯪꯂꯩꯄꯥꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯂꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ MC ꯌꯥꯏꯐꯕꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 13 ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯥꯒꯥꯂꯦꯟꯗ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯕ NACN, GPRN, RPF, PLA ꯑꯃꯁꯨꯡ ꯎꯜꯐꯥ ꯑꯥꯏꯒꯤ ꯀꯦꯝꯞꯁꯤꯡꯗ ꯏꯟꯗꯤꯌꯟ ꯑꯣꯄꯔꯦꯁꯅꯦꯜ ꯑꯥꯔꯃꯤꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯂꯨꯞ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯏꯟꯗꯤꯌꯟ ꯑꯣꯀꯨꯄꯦꯁꯅꯦꯜ ꯐꯣꯔꯁꯀꯤ ꯄꯥꯡꯗꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯊꯧꯑꯣꯡ ꯑꯗꯨ ꯎꯠꯊꯣꯛꯄꯅꯤ꯫ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯋꯔ ꯑꯁꯥꯝ ꯀꯥꯎꯟꯁꯤꯜ ꯎꯜꯐꯥ ꯑꯥꯏꯒꯤ ꯆꯦꯌꯔꯃꯦꯟ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯅꯥꯌꯥꯟ ꯑꯁꯣꯝ, ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯒꯅꯦꯁ ꯑꯁꯣꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯔꯤꯚꯣꯂꯨꯁꯅꯔꯤ ꯀꯝꯔꯦꯗꯁꯤꯡ ꯑꯁꯤꯅ ꯋꯦꯁꯤꯌꯥ ꯂꯝꯗꯝꯒꯤ ꯃꯤꯌꯥꯝꯗ ꯊꯧꯅꯥ ꯑꯃ ꯄꯤꯔꯦ꯫ ꯂꯣꯏꯅꯅ ꯋꯦꯁꯤꯌꯥ ꯔꯤꯖꯟꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯗꯤ
sovereignty amagi chathariba lantheng asida leikhidraba luchingmasing asina miyamgi thauna amadi ninghanadaba haiba wakhalon adugi symbol ama oihoragani hairi ningkha tamnabagi damak makhoina chukhat piramba mairi adu ngasi ekhoina kaidawnungda muthalloi haiba wafam thamladuna Asia leibak singbu India gi loilam lengaktagi ningkha tamnaba lalhau changsiliba revolutionary organization amadi ningkha tamnabagi lantheng chathariba comrade khudingmaki mafamda sorepana solidarity uli haibaga loinana drone bombing da leikhidraba ulfa aigi luchingbasingi imung manungi awabada su saruk yari